Even as the second wave of COVID-19 pandemic has engulfed the entire country, including Manipur, MLA of Pasoi Assembly constituency, A.K. Mirabai, appeals to the people through Mami TV to get vaccinated and take utmost care to protect themselves from COVID-19. इकाई खुमनजरबा मणिपुर की प्रजा मियामदा ममी टीवी की खुदों चाव लौजरगा पाउजेट पीजरी मदुदी तमथीरबा लैना लाइचत अमा ओइरिबा कोविड-19 दगी ngaktoknabagi damakta manipur sarkar na piriba SOP mask compulsory upkadabani loinana physical distancing gi foot taruk tagi lapna lainagaba lainaduna aikoina thaba inkhang toba matamdasu khutsa sengna hamdokpa amadi ising asaba toina thakpa mahi manai toina thakuna amadi yumdagi mapan thoktana amadi aikoi khudingmakna tawgadorwa section thorang mayam sing ase masidagi ngathoknabagi atopa upai ama haibase leite aduna aikoi khudingmakna yumdagi mapan thokpiganu hairiba mathakta panjariba wafam kaya sing ase masi ngakna chatlaba matam adudaida aikoina tamthiraba leina laichat asidagi ngathokpa ngamgani haibase aikoi khudingmak yaminasi ngathoknabagi amata ngarba pambai se masina hoihansi haibasi ai miyamda paujana si bijari